ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯀꯥꯏꯕ ꯈꯔ ꯈꯪꯅꯁꯤ ꯍꯩꯃꯥ ꯀꯩꯅꯣ ꯅꯪꯁꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯗ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯣꯔꯛꯑꯣ ꯁꯤꯕꯨ ꯅꯪꯅ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯐꯔꯛ ꯇꯥ ꯇꯧꯕꯅꯤꯕ ꯑꯩꯁꯦ ꯁꯨꯝ ꯊꯣꯛꯂꯛꯏꯗꯨꯗꯤ ꯊꯣꯔꯛꯑꯒꯅ ꯅꯅꯥꯎ ꯅꯨꯄꯤꯅ ꯁꯨꯝ ꯆꯥꯎꯕꯤ ꯗꯔꯝꯗ ꯐꯤ ꯌꯦꯠꯄ ꯃꯥꯟꯕꯤꯗꯨꯒ ꯍꯦꯛꯇ ꯂꯣꯏꯅ ꯊꯣꯔꯛꯀꯅꯤ ꯀꯨꯆꯨ ꯃꯥꯅ ꯇꯤꯎꯅꯕꯨꯟ ꯃꯆꯨ ꯃꯥꯟꯕꯅꯦ ꯑꯩ ꯍꯦꯛ ꯎꯔꯒꯅ ꯃꯃꯤꯠꯅꯦꯅ ꯂꯧꯇ꯭ꯔꯥꯎꯕꯤ ꯃꯥꯟꯕꯗꯨꯒ ꯆꯥꯗꯧ ꯌꯦꯡꯂꯛꯀꯅꯤ ꯑꯗꯨ ꯌꯥꯎꯔꯛꯀꯅꯨ ꯍꯣꯔꯦꯟ ꯐꯖꯅ ꯊꯣꯔꯛꯑꯣꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯑꯕ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯆꯨꯝꯅ ꯍꯥꯏꯕꯅꯦꯕ ꯑꯩꯕꯨ ꯙꯔꯝꯗ ꯐꯤ ꯌꯦꯠꯄ ꯇꯤꯝꯕꯨꯟ ꯅꯥꯄꯨꯟ ꯃꯥꯜꯂꯤ ꯀꯥꯏꯅ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯍꯥꯏꯕꯅꯦ ꯆꯨꯝꯅ ꯍꯥꯏꯕꯅꯦꯕ ꯅꯪ ꯍꯦ ꯈꯪꯕ꯭ꯔꯥ ꯊꯣꯛꯂꯛꯇ꯭ꯔꯦꯃꯤ ꯃꯤ ꯎꯁꯤꯠꯇꯕ ꯅꯪ ꯍꯧꯒꯗꯅ ꯅꯪ ꯀꯝꯗꯧꯏ ꯅꯪ ꯇꯩꯁꯤꯕꯣ ꯅꯪꯅꯔꯣ ꯑꯐꯥꯎ ꯁꯥꯎꯒꯗꯅ ꯅꯪ ꯀꯝꯗꯧꯏ ꯉꯥꯏꯔꯤꯔꯣ ꯉꯥꯏꯌꯣ ꯄꯨꯡꯕꯥ ꯀꯥꯏ ꯌꯥꯗꯕꯅꯤꯅꯦꯀꯣ ꯃꯤ ꯉꯥꯏꯔꯤꯁꯤ ꯎꯗ꯭ꯔꯣ ꯀꯨꯏꯅ ꯉꯥꯏꯍꯟꯒꯅꯨꯀꯣ ꯑꯌꯤꯡꯕꯤ ꯍꯥꯎ ꯉꯥꯏꯌꯣ ꯑꯃꯗꯣ ꯍꯣꯔꯦꯟ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯟꯕꯤꯔꯝꯃꯣ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯑꯁ ꯀꯧꯔꯣꯃꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯃꯤ ꯍꯣꯏ ꯂꯥꯛꯑꯦ ꯅꯣꯡꯃꯇ ꯉꯜꯂꯝꯗꯦꯍꯦ ꯅꯪꯁꯤꯗꯤ ꯌꯥꯔꯦ ꯆꯠꯁꯦ ꯌꯥꯔꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯄꯣꯊꯥꯁꯤꯅ ꯇꯨꯞꯁꯨ ꯇꯨꯞꯇꯧꯔꯦ ꯂꯥꯛꯑꯣ ꯀꯅꯥꯅꯣ ꯆꯥ ꯍꯩꯗꯧꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏꯁꯤ ꯊꯕꯛꯇ ꯌꯥꯝ ꯆꯣꯞꯄꯩ ꯃꯑꯣꯡꯅꯤꯅꯦ ꯃꯥꯏ ꯐꯧꯁꯤ ꯌꯦꯡꯉꯨꯅꯦ ꯎꯔꯤ ꯆꯥꯛ ꯃꯌꯥꯝꯁꯦ ꯐꯧ ꯊꯣꯏꯗꯣꯏꯅꯤ ꯀꯨꯝꯁꯤꯗꯤ ꯃꯥꯒꯤ ꯐꯧꯗꯤꯁꯦ ꯌꯥꯝ ꯁꯦꯡꯗꯦꯕ ꯂꯣꯏꯔꯦ ꯅꯣꯕꯥꯞꯁꯤ ꯈꯣꯛꯇꯣꯛꯑꯣ ꯃꯦꯃꯤ ꯅꯧꯕꯤ ꯅꯕꯥꯅꯤ ꯑꯆꯥꯄꯣꯠꯇꯣ ꯌꯦꯜꯂꯣꯕ ꯀꯩꯗꯧꯔꯒꯦ ꯄꯨꯔꯛꯑꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯟꯅ ꯆꯥꯗꯤ ꯊꯛꯇꯣꯏꯅꯤ ꯊꯜꯍꯜꯂꯨꯀꯣ ꯂꯥꯝꯕꯒꯤ ꯍꯣꯏ ꯆꯥ ꯄꯥꯝꯕ ꯌꯥꯎꯔꯤꯕ꯭ꯔꯣ ꯑꯁ ꯆꯥꯅꯕꯗꯤ ꯌꯦꯜꯂꯛꯎꯗꯅ ꯆꯥꯅꯕꯗꯤ ꯑꯩꯈꯣꯏꯗꯤ ꯆꯥꯔꯁꯨ ꯌꯥꯏ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯑꯝꯇ ꯌꯥꯎꯔꯤꯀꯣ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯉꯥꯎꯖꯩ ꯍꯥꯏꯗꯨꯕꯣ ꯁꯦ ꯆꯥꯔꯁꯤ ꯄꯥꯏꯔꯣ ꯀꯩꯅꯣ ꯇꯧꯔꯤ